FIFA Council की Bureau na All India Football Federation की मथक्ता थमलकिबा अथिंगबा दुंगरांग खुदक्तगी ओइना हंदोखरे FIFA Under-17 Women's World Cup 2022 October की तांग 18 कुंट्रा फाउबा हान्ना प्लान तौखिबगुम पांगथोकलगनी University Grants Commission UGC na ngarang UGC Act ki mayokta linkhatlamba recognize tawdaba university kunmathoi fake ni haina lauthokre loinana hairiba university sing asina degree pibada athingba su thamkre UGC na chatnaba yadraba sasinaba university ni haina lauthokhiba singdugi manungda Delhi dagi university nipan Uttar Pradesh dagi mari aduga West Bengal dagi ani Orissa dagi ani amadi Kerala Karnataka Maharashtra Puducherry Andhra Pradesh dagi institution amamam yauri UGC na makhata na mahiroi singda hairiba Sasinaba University sing asida ming chandana basu khangankre Asia Cup Cricket Tournament ngasidagi Dubai amadi Sharjah yumbu oiduna horagani Asia gi leibak taruk na saruk yaduna pangthokadawriba tournament asigi ahanba match ngasi numidangi pung 3 makai taba matamda Sri Lanka amadi Afghanistan anina lamba tongnaduna Dubai International Stadium da sanaragani India gi oina Pakistan ga hayeng numidang waram pung 3 makai taba matamda ahanba match sanagadawri American pharmaceutical company Moderna na Pfizer amadi BioNTech ki mathakta court case file torani haina phongdokre Moderna na semba COVID-19 vaccine ki patent bu huralaga malem da pak chauna sizinaramba namaram oiraga Pfizer amadi BioNTech ki mathakta case asi tawgodori haina Moderna na phongdorakli Pfizer amadi BioNTech ki COVID-19 vaccine Comirnaty na Moderna gi foundational mRNA technology gi 2010 dagi 2016 fawbagi patent bu akaiba pihali haina Moderna na makhata na maral Nakalamoramda Pfizer amadi BioNTech na hairi makoina makoigi matakta lakliba complaint asi mamutta na nainadri adugi matakta tawrakliba complaint sisu ngakna ui Pfizer BioNTech COVID-19 vaccine asi BioNTech na mapu oiba mRNA technology gi makhada sa kibani aduga makoigi matakta siriba mara asibu matik chana ngaktoklagani haina ayiba zerol amana phongtorakli Moderna na amuk phongtorakpada hairi makoina Pfizer gi market sales mayam bu kahanna hotnaba natte panbayai Moderna amadi Pfizer gi mRNA COVID-19 vaccine singsina United States sa yampak chauna COVID-19 bu ngakthokpa ngamhalibani masida miyamna khwaidigi hena kapnaribasina Pfizer vaccine ni haina hairi India da COVID-19 gi active case apunba lising mariputare chahumga taramathoi leiri haukiba pungkun mari da COVID-19 gi anoba active case lising mapan chamnga ga kun report torki Miyoi lising tara ni thoi chanipan ga humudra manga na COVID-19 degi fagat kre aduga miyoi nipuga mathoi na lekhidre Masi tharga leba sida COVID-19 na maram oiraga lekhidabagi apunba masing lak manga lising kuntare chamnga ga maripudra tare sukre India da COVID-19 gi vaccine dose apunba crore chani ga tara mathoi lak kuntra mapan gi mathakta kapthokre Lana thauram tang na pokpa mapok